ꯃꯌꯥꯝꯕꯨ ꯔꯝꯕꯨꯛ ꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯔꯥꯅꯤ ꯍꯤꯡꯆꯥꯕꯤ꯫ ꯂꯧꯕꯤꯔꯁꯤ ꯔꯥꯅꯤ ꯍꯤꯡꯆꯥꯕꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯄꯣꯛꯂꯝꯂꯒ ꯉꯟꯅ ꯂꯣꯡꯒꯥꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯅꯤꯕꯨ ꯃꯃꯥꯒꯤ ꯑꯋꯥꯠꯄ ꯈꯪꯍꯟꯗꯅ ꯂꯨꯅ ꯆꯥꯅ ꯌꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯂꯩꯇꯦ ꯈꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯂꯩꯃꯔꯦꯟ ꯐꯝꯊꯣꯟ ꯄꯥꯝꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯄꯨꯈ꯭ꯔꯤꯗ ꯍꯧꯔꯤꯕ ꯊꯝꯕꯥꯜ ꯃꯔꯛꯇ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯏꯔꯨ ꯃꯥꯏꯊꯖꯒꯦ ꯂꯥꯛꯄꯗ ꯊꯝꯕꯥꯜ ꯃꯔꯛꯇ ꯁꯥꯟꯅꯔꯤꯕꯤ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤꯗꯨ ꯎꯔꯨꯕꯗ ꯃꯕꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯔꯨꯔꯦ꯫ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯊꯝꯕꯥꯜ ꯃꯥꯜꯂꯕꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯏꯕꯪ ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯈꯣꯏꯌꯨꯝ ꯂꯥꯏꯔꯥ? ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ"꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛ ꯊꯥꯞꯂꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯑꯣꯂꯥꯡꯕ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯍꯛꯆꯥꯡ ꯏꯪꯍꯟꯖꯔꯝꯂꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏꯕꯨ ꯅꯍꯥꯛꯀꯤ ꯐꯝꯗꯣꯜ ꯍꯥꯞꯄꯤꯔꯕꯗꯤ ꯅꯅꯥꯏꯒꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯖꯔꯦ ꯈꯟꯖꯒꯅꯤ"꯫ ꯄꯥꯎꯈꯨꯝꯂꯛꯄ ꯌꯥꯋꯥ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯅ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯅ ꯃꯍꯥꯛꯀꯤ ꯐꯝꯊꯣꯟ ꯍꯥꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯤꯡꯊꯧꯒ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯅ ꯃꯃꯥꯇꯣꯝꯕꯤꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯈꯪꯗꯕꯅ ꯃꯈꯣꯏꯕꯨ ꯄꯣꯛꯆꯕ ꯃꯃꯥꯃꯛꯅꯤ ꯈꯟꯗꯨꯅ ꯂꯣꯏꯅꯖꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯍꯤꯡꯆꯥꯕꯤꯅꯗꯤ ꯑꯉꯥꯡ ꯑꯅꯤꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯝꯊꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯈꯜ ꯂꯥꯛꯄꯗ ꯑꯉꯥꯡ ꯑꯅꯤꯕꯨ ꯆꯥꯊꯣꯛꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯕꯨ ꯀꯤꯕꯗꯒꯤ ꯋꯥꯈꯜ ꯐꯥꯖꯤꯟꯗꯨꯅ ꯆꯥꯕ ꯉꯝꯈꯤꯗꯦ꯫ ꯅꯣꯡꯃꯗꯤ ꯍꯤꯡꯆꯥꯕꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯕꯨꯛꯅꯤꯡꯗ ꯐꯥꯎꯕ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯂꯦ꯫ "ꯑꯩꯅ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯍꯟ ꯑꯣꯏꯔꯕ ꯏꯃꯥꯅ ꯆꯥꯖꯁꯅꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯔꯥꯟꯁꯨ ꯂꯩꯔꯔꯣꯏ, ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛꯁꯨ ꯐꯪꯂꯔꯣꯏ"꯫ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯅꯣꯡꯃ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯤ, "ꯏꯅꯤꯡꯊꯧ, ꯏꯆꯥꯁꯤꯡꯁꯤ ꯄꯨꯗꯨꯅ ꯅꯣꯡꯃꯇꯪ ꯏꯄꯥꯝꯗ ꯆꯠꯆꯔꯨꯒꯦ"꯫ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯗꯨ ꯅꯤꯡꯊꯧꯁꯨ ꯌꯥꯔꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯄꯥꯝꯗ ꯊꯥꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯃꯍꯥꯔꯥꯅꯤꯅ ꯁꯣꯡꯂꯕ ꯎꯃꯪ ꯑꯃꯗ ꯑꯉꯥꯡ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯡꯂꯕ ꯎꯃꯪꯗꯨꯒꯤ ꯄꯤꯛꯂꯕ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯕꯣꯛꯀꯤ ꯃꯌꯨꯝꯅꯤ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯦ꯫ ꯑꯍꯟ ꯑꯣꯏꯔꯕꯤ ꯃꯃꯥ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯕꯨ ꯑꯣꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯒ ꯂꯣꯏꯅꯔꯛꯂꯤꯕ ꯅꯨꯄꯥꯃꯆꯥ ꯑꯅꯤ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯂꯩꯃ ꯑꯍꯟꯒꯤ ꯃꯆꯥꯅꯤ"꯫ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯕꯨ ꯆꯥꯊꯣꯛꯀꯗꯕꯒꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯍꯤꯡꯆꯥꯕꯤꯅ ꯂꯣꯟꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥꯁꯨ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯆꯤꯟꯖꯥꯛ ꯇꯥꯟꯕ ꯆꯠꯄꯁꯨ ꯋꯥꯔꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯊꯝꯂꯝꯂꯒꯦ꯫ ꯅꯣꯡꯃꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯏꯃꯥꯒꯤ ꯆꯥꯕ ꯇꯝꯅꯧ"꯫ ꯃꯃꯥ ꯃꯆꯥꯅ ꯂꯣꯟꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯕꯗꯨ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫ "ꯑꯉꯥꯡꯆꯥ, ꯅꯈꯣꯏ ꯅꯕꯣꯛꯀꯤꯗ ꯈꯔꯅꯤ ꯂꯩꯍꯧꯀꯣ, ꯑꯩꯗꯤ ꯉꯁꯤ ꯍꯟꯗꯕ ꯌꯥꯗꯦ"꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯃꯕꯣꯛꯅ ꯑꯉꯥꯡ ꯑꯅꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯁꯤꯟꯅꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯏꯅꯤꯅ ꯃꯔꯤꯟ ꯐꯔꯕ ꯑꯉꯥꯡ ꯑꯅꯤꯅ ꯑꯀꯤ ꯇꯨꯖꯨꯡ ꯂꯩꯇꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯕꯨꯛꯅꯤꯡ ꯑꯣꯟꯅꯕ ꯏꯕꯣꯛ ꯏꯕꯣꯛ ꯀꯧꯁꯤꯟꯅꯗꯨꯅ ꯃꯁꯥꯕꯨ ꯅꯝꯕꯤꯕꯅꯦ, ꯃꯁꯝꯕꯨ ꯍꯥꯠꯄꯤꯕꯅꯦ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤꯅ ꯍꯦꯛ ꯆꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯌꯦꯡ ꯆꯥꯒꯦ ꯍꯪꯆꯤꯠ ꯆꯥꯒꯦ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯅ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤꯅ ꯑꯉꯥꯡ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯍꯤꯡꯆꯥꯕꯤꯅ ꯑꯉꯥꯡ ꯑꯅꯤꯕꯨ ꯎꯃꯪꯗ ꯀꯣꯏꯕ ꯄꯨꯔꯝꯃꯤ꯫ ꯃꯄꯣꯛꯉꯩꯗꯒꯤ ꯎꯃꯪꯒꯤ ꯐꯖꯕꯗꯨ ꯎꯔꯛꯇꯕꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯡꯆꯥꯕꯤꯗ "ꯑꯁꯤ ꯀꯔꯤꯅꯣ? ꯑꯥꯗꯒꯤ ꯁꯤꯅ ꯀꯔꯤꯅꯣ?" ꯋꯥꯍꯪ ꯍꯪꯕ ꯂꯦꯞꯄ ꯂꯩꯇꯦ꯫ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤꯅ "ꯑꯁꯤꯅ ꯏꯁꯤꯡ ꯆꯥꯎꯕꯤ ꯄꯥꯝꯕꯤꯅꯤ, ꯑꯁꯤꯅ ꯇꯤꯟꯐꯥ ꯄꯥꯝꯕꯤꯅꯤ" ꯍꯥꯏꯗꯨꯅ ꯄꯥꯝꯕꯤ ꯑꯍꯨꯝꯈꯛ ꯃꯈꯣꯏꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯅ "ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯀꯥꯟꯅꯕꯒꯦ" ꯍꯪꯕꯗ ꯍꯅꯨꯕꯤꯅ "ꯏꯁꯨꯁꯥ ꯏꯁꯤꯡ ꯆꯥꯎꯕꯤ ꯃꯅꯥꯅ ꯏꯁꯤꯡ ꯆꯥꯎꯍꯟꯕ ꯉꯝꯃꯤ, ꯇꯤꯟꯐꯥ ꯆꯥꯎꯕꯤꯅ ꯇꯤꯟꯐꯥ ꯉꯥꯛꯇ ꯊꯣꯛꯍꯟꯒꯅꯤ, ꯑꯗꯨꯒ ꯃꯩ ꯆꯥꯎꯕꯤ ꯃꯅꯥꯅ ꯃꯩ ꯍꯧꯍꯟꯕ ꯉꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯁꯨꯁꯤꯡꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯇꯣꯝꯕ ꯑꯗꯨ ꯌꯥꯝꯅ ꯁꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯊꯍꯧꯗꯨꯅ ꯄꯥꯝꯕꯤ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥ ꯑꯃꯃꯝ ꯍꯦꯛꯇꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤꯅ "ꯊꯦꯡꯂꯦ, ꯍꯜꯂꯁꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯃꯆꯤꯟ ꯃꯅꯥꯎ ꯋꯥ ꯇꯥꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗꯒꯤ ꯂꯣꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯗꯨꯅ ꯇꯥꯟꯅꯔꯛꯂꯦ꯫
ꯅꯨꯄꯥ ꯃꯆꯥ ꯑꯇꯣꯝꯕꯅ ꯏꯁꯤꯡ ꯁꯥꯎꯕꯤ ꯃꯅꯥꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯏꯁꯤꯡ ꯁꯥꯎꯍꯟꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯏꯔꯣꯏꯗꯨꯅ ꯇꯥꯟꯅꯔꯛꯄꯗ ꯇꯤꯝꯐꯥ ꯁꯥꯎꯕꯤ ꯃꯅꯥꯗꯨ ꯍꯨꯟꯕꯗꯒꯤ ꯍꯤꯡꯆꯥꯕꯤꯗꯨ ꯇꯤꯝꯐꯥꯅ ꯌꯣꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯇꯤꯝꯐꯥ ꯂꯧꯊꯣꯛꯄ ꯂꯥꯛꯅꯔꯤꯉꯩꯗ ꯃꯩ ꯁꯥꯎꯕꯤ ꯃꯅꯥꯅ ꯃꯩ ꯍꯧꯍꯟꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯃꯩꯅ ꯆꯥꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯊꯥꯔꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯌꯥꯝꯅ ꯋꯥꯅ ꯀꯣꯅꯨꯡ ꯌꯧꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯍꯤꯡꯆꯥꯕꯤꯅ ꯑꯉꯥꯡ ꯑꯅꯤ ꯍꯜꯂꯛꯄ ꯎꯕꯗ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯆꯥ ꯑꯅꯤꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯁꯤ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤꯕꯨ ꯍꯥꯠꯂꯝꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯍꯤꯡꯆꯥꯕꯤꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯕꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝ ꯂꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯉꯪꯗꯨꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯝꯅ ꯆꯥꯒꯅꯤ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯗꯛꯇ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯊꯥꯡꯁꯥꯡꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯅꯨꯡꯉꯥꯏꯔꯕ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫